ꯂꯥꯟꯖꯦꯜꯂꯛꯄꯗꯒꯤ ꯊꯦꯡꯅꯔꯛꯄ ꯑꯋꯥꯕꯁꯤꯡ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯇ ꯊꯝꯂꯒꯅꯤ ꯍꯥꯏꯔꯛꯄꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯔꯦ꯫ ꯀꯛꯆꯤꯡꯒꯤ ꯁꯦꯛꯃꯥꯏ ꯇꯨꯔꯦꯟꯗ ꯍꯨ ꯍꯩꯊꯗꯨꯅ ꯉꯥ ꯐꯥꯔꯕ꯭ꯔꯥ? ꯑꯁꯤꯕ ꯉꯥ ꯀꯌꯥ ꯇꯥꯎꯈꯠꯂꯛꯄꯗꯒꯤ ꯃꯤꯌꯥꯝ ꯃꯤꯄꯥꯏꯅꯔꯦ, ꯊꯛꯅꯕ ꯏꯁꯤꯡ ꯄꯤꯕ ꯂꯦꯞꯈ꯭ꯔꯦ꯫ ꯅꯥꯒꯥꯒꯤ ꯐ꯭ꯂꯦꯒ ꯄꯥꯏꯗꯨꯅ ꯃꯨꯏꯕꯥꯕꯨ ꯑꯣꯛꯈꯤꯕ ꯀꯨꯀꯤ ꯏꯟꯄꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ꯫ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯅꯥꯒꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯝꯃꯤ꯫ NSNIM ꯗꯤꯄꯨꯇꯤ ꯑꯦꯇꯣ ꯀꯤꯂꯣꯟꯁꯔ VS ꯑꯦꯇꯦꯝ ꯔꯦꯁ ꯏꯟ ꯄꯤꯁ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄꯗ ꯊꯧꯕꯥꯜ ꯌꯥꯏꯔꯤꯄꯣꯛ ꯂꯝꯕꯤꯒꯤ ꯐꯧꯗꯦꯟ ꯃꯅꯤꯡ ꯂꯩꯀꯥꯏ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯃꯅꯥꯛꯇ ꯊꯧꯕꯥꯜ ꯂꯣꯝꯗꯒꯤ ꯊꯧꯔꯛꯄ ꯇꯥꯇꯥ ꯇꯤꯄꯔ ꯑꯃꯅ ꯊꯣꯝꯕꯗ ꯍꯣꯟꯗꯥ ꯑꯦꯛꯇꯤꯚꯥ ꯊꯧꯔꯛꯄꯤ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯣꯏꯔꯣꯝ ꯑꯣ ꯄꯔꯁꯤꯅꯤ ꯗꯦꯕꯤ ꯀꯧꯏ꯫ ꯃꯍꯥꯛ ꯂꯧꯔꯦꯡꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯟꯅꯕ ꯇꯥꯇꯥ ꯇꯤꯄꯔꯒꯤ ꯗ꯭ꯔꯥꯏꯚꯔ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯁꯤꯖꯐꯥꯌꯔꯒꯤ ꯃꯇꯨꯡꯗ ꯏꯖꯔꯦꯜꯅ ꯒꯖꯥꯗ ꯂꯥꯟꯗꯥꯗꯨꯅ ꯑꯉꯥꯡ 35 ꯔꯣꯝ ꯌꯥꯎꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯟꯁ 103 ꯍꯥꯠꯈ꯭ꯔꯦ꯫ 2009ꯗ ꯂꯝꯐꯦꯜ ꯐꯦꯛ ꯏꯟꯀꯥꯎꯟꯇꯔ ꯆꯦꯟꯅꯕ ꯄꯔꯁꯅꯦꯜꯁꯤꯡ ꯀꯣꯔꯠꯇ ꯂꯥꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ 2009ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 4ꯗ CDO ꯑꯃꯁꯨꯡ ARꯅ ꯒꯣꯕꯤꯜ ꯑꯃꯁꯨꯡ ꯅꯣꯕꯣ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁ CBIꯅ ꯊꯥꯒꯠꯂꯛꯄ ꯀ꯭ꯂꯣꯖꯔ ꯔꯤꯄꯣꯔꯠ ꯀꯣꯔꯠꯅ ꯔꯤꯖꯦꯛ ꯇꯧꯔꯦ꯫ CDO ꯑꯃꯁꯨꯡ ARꯒꯤ ꯄꯔꯁꯅꯦꯜ 12ꯒꯤ ꯃꯊꯛꯇ ꯀꯣꯅꯤꯁꯟ ꯂꯧꯔꯦ꯫ BJPꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯆꯦꯟꯅꯕ ꯑꯃꯒꯤ ꯃꯄꯥ ꯁꯨꯏꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯈ꯭ꯔꯦ꯫ IDP 2 ꯌꯥꯎꯅ ꯑꯉꯥꯡ 4 ꯁꯨꯏꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯈ꯭ꯔꯦ꯫ IDPꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯀꯨꯏꯅ ꯂꯩꯁꯤꯜꯂꯛꯄꯅ ꯄꯣꯁꯀꯣꯒꯤ ꯏꯁꯨ ꯊꯣꯔꯛꯄ ꯌꯥꯎꯔꯦ꯫ MCPCR ꯖꯤꯔꯤ ꯂꯝꯕꯤꯗ ZUFꯀꯤꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯀ꯭ꯔꯨꯁꯔ ꯏꯟ ꯆꯥꯔꯖ ꯐꯥꯔꯦ꯫ ꯃꯤꯑꯣꯏ 4ꯅ ꯐꯥꯔꯒ ꯅꯨꯄꯤ ꯑꯃ ꯐꯥꯔꯤꯗꯥꯕꯥꯗꯇ ꯀꯥꯔ ꯃꯅꯨꯡꯗ ꯒꯦꯡꯔꯦꯞ ꯇꯧꯈ꯭ꯔꯦ꯫ ꯁꯥꯌꯦꯟ ꯉꯥꯌꯦꯟꯗ ꯃꯨꯠꯂꯝꯒꯗꯧꯔꯕ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯈꯨꯔꯧ ꯊꯥꯡꯂꯛꯂꯦ꯫